seat amakak lairiba Rajya Sabha gi member khanabagi ticket pinaba hotnabada state BJP manungda chauna nakpak tanare. Coronavirus pu kiduna Indo Myanmar gi ngamkhai oriba more gate number 1 and 2 thingkhrai lalon itik thabak pum lep khrai. COVID-19 na ngasi nungthil phawbada malemgi oine mioi lising mari hena hatkhrai laisat asina naraba mioi lising nipu humdoi henbagi maraibak tambangamdri. Amadi MC Mary Kom Tokyo Olympic ki qualified oikhrai malemda boxing masana da anobo puwari semnaba poram yatpa haukhrai. Khurumzari Times of Manipur gi nungthil gi pawmit yang tabiri basigu bidyapati myang lambam na taram na okjabaga loinana hauzik mapung oiba pawsing miyam da sandok na pizari supna tagi sit amakak laiba Rajya Sabha gi member khanabagi ticket pinaba hotnabada state BJP manungda chauna nakpak tanare. Ngarang pung kharagi khongchatta BJP gi National Organization Secretary Ram Madhav amadi National Secretary North East in charge Ajoy Jamwal Imphal da laktuna core committee gi mifam pangthokrabasu laikhai taba ngamdri. Hiramasida TOMTV gi paudam ama. Pung kharagi khongchata ngarang Imphal da laklamba BJP gi National Organization Secretary Ram Madhav amadi National Secretary North East in charge Anjoy Jamwal na Chief Minister N Biren yauna BJP gi luchingba kaya unaram labasu supnatagi seat amakak laiba Rajya Sabha member gi ticket pinabagi wahauda state BJP manungda chauna nampak tanare. Cheraga sida kuki inpi gi maikai dagi Rajya Sabha gi seat asi kuki furuptagi oihallu haiba cherolama mari leinaba singda pisalakpa laire hairi. TOMTV na thazaba yaba mafam dagi fangba paugi matung inade BJP gi MLA kharana KH Bhavanandabu makhatana Rajya Sabha gi MP oina thamba pamle aduga topa MLA amadi party gi luchingba kharagi maikai dagina party asigi ariba luchingba sing Mainam Borot Haubam Borbabu natraga thaunauzam chawbabu ticket piba pamnare kangbu amana chingmi tamisina yanagadaba hauzik BJP dadi yaudriba Manipur gi ningthau Leisemba Sana Jawbabu MP oina thamba pamle Cheraga sida hauzik Chief Minister oiriba N Biren bu party gi luchingba kharana MP oina thakinaba lalong chatharakpadagi ticket pibagi wahau asida chauna nampak tanarakpani hairi Mamang thakta MP gi ticket pibagi chana kanglona si Chief Minister yauna state ki BJP gi luchingba sing punna faminaraga mioi ahum adugi manungdagi BJP gi high command na khalakpa mioi aduda saugatpagi chana bi leirakibane aduma po handak chagit nabak kaya lakpana maram oiraga thasigi kuntarukta pangthokadoriba Rajya Sabha gi mikhalda BJP gi mire puthoknaba amade hauzik hangduna leiriba BJP state president khannabagi matangda ngarang pung kharagi khongchata Imphal da laklamba BJP gi National Organization Secretary Ram Madhav amade National Secretary North East in charge Ajoy Jamwal na Chief Minister yauna party gi core committee mifam pangthoklaba matung nungthil pung ani makhai taba matamda BJP gi National Organization Secretary Ram Madhav amade National Secretary North East in charge Ajoy Jamwal Guwahati gi damak Imphal thalukibani hairi atopa paugi likhul amadana ngarang pangthokiba core committee gi mifam aduda Chief Minister N Biren Minister T.H. Bisorjit BJP gi luchingba SI Santi Kumar Sharma core committee gi member SI Premananda Sharma BJP gi organization secretary P Premananda Maitai Sarukyaki pung amarom chathakiba mifam adu loirba matung BJP gi National Organization Secretary Ram Madhav amadi National Secretary North East in charge Ajoy Jamwal na Chief Minister N Biren ga akhanana amuk unaki hairi Amarom dangarang pangthokiba core committee gi mifam aduda core committee gi member oiriba party gi president amade magok thongba luchingba singdi sarukyaki di hairi Manipur Government ki Special Secretary Home Heights Gyana Prakasna thokpa order amagi matung ina Manipur amasung Myanmar ga tainariba border singda coronavirus asigi matangda lokhalakpa section thorangi matangda order ama thoktuna Indo Myanmar border da Makhal khuding maki sangthok sangsin tawbada athingba thamkhre oirakliba phibam asida TOMTV gi paudam ama
कोरोना वायरस कोविड-19 गी सेक्शन थौरंग लौखटपा ओइना इंडिया गा युमथंगना लाइरिबा म्यांमार गी बॉर्डर थिंजिनख्रे ललोन इतिक तौबसिंगना चथोक सक्सन तौरिबा मोरे गेट नंबर 1 अमसुंग 2 मतम कक्तना थिंजिनख्रे मणिपुर लेंगा की स्पेशल सेक्रेटरी होम हाइट्स ज्ञान प्रकाशना ngarang thokhiba yathang amana corona virus launarappa yabagi akiba leirapana maram oiraduna international border amasung gate number 1 amasung 2 amadi atai phaudok phaujin tawba yaba lambi khudimak makha taba yathang ama thoktri phauba thingjin khibani hairi lenga ki yathang asiga mari leinana district authority IGR South Assistant Commissioner Impal Custom Division State Police na chingbana khudakta thabak to onthoknana ba khanghalakli हिरम मसिकी मतंग ngasi मोरेदा लेबा पाउमी कांगबु अमना बॉर्डर एरिया सिंगदा कोइना चट्टुना यंगसिलुबदा मोरे गेट नंबर 2 नंफालोंग कैथल चंगफम गेट लोंदुना मियोय अमता चंथोक चंसिन तौहंदना अथिंगबा थंबा थेंगनरखी अमदी गेट नंबर 1 दसु निफुम दोइसुबा असम राइफल्सना गेट थिंगदुना मखल अमतेगी मियोय सिंग चंगहन खित्रे अमदी इंडो म्यांमार फ्रेंडशिप ब्रिज दसु इंडिया रोम थंगबा सरुक्ता गेट थिंगबा थेंगनखी तुंगदा ICP दा हांगलिबा इमिग्रेशन ऑफिस याउना थोंग लोनबा थेंगनखी नाकल अमरोमदा मोरेगी एडिशनल SP LO संगबोय गांगटे अमदी CDO मोरेगी OC प्रकाशना लुचिंगबा टीम अमनसु मोरेगा ताइनरीबा बॉर्डर एरिया सिंग द चटुना फिबम सिंग यंगसिनख्रे सेक्शन फिरेप अमा लौखत्रिंगे चेरक्ता मालेमगी मियाम द फोंगना लांदारखिबा कोरोना वायरस कोविड-19 ना हातखिबा मसिंग लिसिंग मरी हेनख्रे इंडिया दा ngasi फावबदा मियोय निफु हमदोइना लाइना असिना नारे हाइबा चुमले लमदम असिददी लाइना असि लैट्री हिरमस्ता TOMTV की रिपोर्ट अमा हौखिबा चही लिसिंग तरा मापन की अरोइब सरुक्तगी हौदुना चाइना की हुबई प्रोविंस की कोनुंग वुहानदगी संदोकपा हौरखिबा कोविड-19 हाइरगा खंगनबा नोवल कोरोना वायरस असना मालेमदा मिसी मीना कया थोखलकपगा लोइनना लेबा असिदगी लाइचत असना नहलबा मिगी मसिंग निफु हुमदोय सुखरे हाइना प्रेस इन्फॉर्मेशन ब्यूरो PIB दगी फंगबा पाव अमना हाइरी पाव असिना मखाताना हाई लेबा असिदा हौजिक फावगी ओइना कोरोना वायरस ना नहलंबा याई हाइना चिंगनबा मियोय लिसिंग अहुमगा अहुमगी सैंपल टेस्ट लौबदा मियोय निफु हुमदोय असिदा वायरस असि पॉजिटिव ओइबा थेंगनखिबनी केरला दा लाइचर असिना नारबा मियोय मंगा थेंगनखि मसिगी मनुंगदा मियोय अहुमदी इमुंग मनुंगनी मखोय अहुमक मतम खरगी ममांगदा इटली दा चलुबा लई लोइनना अतोपा मियोय अनि अदुना मखोय अहुमना हलकलबा मतुंगदा उनखिबा सागगी मियोय सिंगनी हाइरिबा इमुंग मनुंगी मियोय सिंग असिना याउरुबा फंक्शन सिंगदा सरुक याखिबा अतोपा मियोय सिंगी खोंगुल लीबगी थबकसु हौजी कना चथरी हौजिक फावदा लेबा असिदा मपा लेबाक सिंगदगी फ्लाइट लिसिंग निपानगा चनीगा यांखै मंगादा लाखिबा मियोय लाख निपानगा लिसिंग हुमद्रा मरीगा चट्रेट का निपान स्क्रीन तौख्रै मसिगी मनुंगदा पैसेंजर लिसिंग अमगा चमापनगा कुनमाथोइदा लैना लायोंग खरा लेबा थेंगनबदगी कुपना चांगयेंग तौखि लोइनना पैसेंजर लिसिंग कुनथ्रा हुमदोइगा चमगागा मरिफु तरा मापनना ऑब्जर्वेशन तौदुना थमखि ngasi ayu angan bada laina asina malemgi miyoy lising mariga marifu tara mapan hatkhrai miyoy lising taru ka chanipan ga kunma thoina laina asi nare haina confirm tawkhrai मखाता बा पाउ पिजद्रिंगे दा ब्रेक अमतंग लौजरी Manipuri University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBNE form thaba April ki date 1 dagi hauzaragani aku pamrol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tabiyo Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujuri masida masagi sahi 35 dagina 85 fawgi manungda leiba class 10 pass tauraba thawai yawba nupa amadi nupi singna apply tobiba yagani
On job training oina 3 months training tawraba matungda Medillion Home Health Care Service ta thabak tawba yabagi khudong chabasu pizari masida saruk yabining ba miyoi singna satliba tha asigi tara fawbagi manungda ahongai leirak near Jenims Hospital Porompata leiba Medillion Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiyu break ki matungda makha taba pau pizari Lamdam asigi boxing sanaroi MC Mericom Tokyo da pangthokadoriba Olympic Game ta qualified oikre ngarang sanikhiba qualifying match ta Mericom na Philippines ki macha Iris Magnobu 5 shoinoda maithiba piduna Olympic Games ki qualified oiduna sanaroi asigi anauba puari ama semnaba lambi yatkre Mary Kom na Philippines ke Magnobu Thingaiduna Olympic qualified oire. Manipur gi nupi boxer MC Mary Kom Jordan gi city Amanda Chathariba Asian Boxing Olympic qualifier da semi-final yauduna chahi asida pangthokadoriba Tokyo Olympic Games qualified oire. Olympic qualifier tournament asida ani suba sidat oiribi Manipur gi nupi boxer MC Mary Kom na ngarang numidang athengbadat nupi gi kg yankhai mathoi gi quarter final bout ta Philippines ki boxer Iris Magnobu point manga sinoda maithiba piduna category asigi semi final yauduna Olympic qualified oiba ngamkibani chathakiba quarter final bout asida Mary Kom na mahaki ahenba thona fudokpa ngamduna Philippines ki boxer Iris Magnobu yamna laina maithiba piba ngamkibani 6-time world champion amadi London Olympic bronze medalist MC Mary Kom na Olympic qualified oikibada Boxing Federation of India gi official singi maikaidagi thagatpa phongdokre Masagi chahi yankhai tare surabi Mary Kom na category asigi semi final da mamang the youth Olympic champion oiramlabi China gi Yuan Changa thinaragani panba yai Mary Kom Tokyo Olympic qualified oikiba sina mahaki career da anisuba oiri kumja lising ani tara taruk pangthokba world championship gi anisuba round da maithi hobudagi Rio da pangthokiba Olympic Games sa qualified oiba ngamkidabane Mary Kom na kumja lising ani supna anida Antalya da pangthokiba World Championship da gold medal loba ngamduna mahaki career da ahanba world title fangki Komidok Khabai Soigi apunba team amana ngarang numidang Haingang Police Station gi manung chanba Haingang Garden manaktagi miyoi ama drug ki potlam kaya ga konana fare hairi Pharaba miyoi adudi pangabam abong chahi kuntra apokpa P Vare Kawi Haingang Makhale Kai Dagini Mangondagi Proxibon SP capsule piece Janiga Humpumari Fangle Pharba Miyoi Asi Committee gi volunteers singna Wakal Taminaraba Tungda Makhataba Aingi Oiba Thabak Laukhatnanabagi Damak Haingang Police da Sinakre Hairi Kairau Makting Khulda Kanagumba Kharana Nungsinadana Sinba Khaibung Tanaba Sinba Thawongbu yaningdaba phongdoktuna ngasi kairau makting awang laikai menjor inkholda miyamgi apunba mifam ama pangthokre Islami Sea Library Association amadi Bright Star Union anina pulaga sinba miyamgi mifam aduda kairau makting GP gi member Dilela Begum social worker MD Nasiruddin Khan Kiamgai Muslim gi ex-Pradhan MD Alauddin Khan, Democratic Processing Committee gi President MD Sahit Ali Yauna, Luchingba Kayana Saruk Yaki. Kairau Maktingi Youth Club Women Development Association, DPC STO Amadi, UYBO gi Luchingba Singh Amadi, Miyoi Kayana Miyam gi Mipam Aduda Saruk Yaki. Akang hai Kayana Haukiba Mars Amadagi, Pauche Singda Round Development Organization na Pongdok Kiba Wapam Sing Kupna Kanaki Loinana Yaningdaba Wapam Kaya Pongdok Naki Mipam Aduna Kupna Kanaraba Tung the Lep Kiba Warep Singi Matang da ILA Amadi Vasugi Convener Abdul Kalamna Ngasigi Mipam da Kairau Makting Kulgi Mehorol Degi Hauna Lairak Aikoi Maselgi Marakta Nungainadaba Hotnariba Organization amada praja singna support tawdaba paw che singda yaukhiba wafam adu kairau maktingi praja singi laukhatkiba warep natabana ngasigi mifamna yaningdaba phongdokpa yauna tongan warep sing laure haina phongdokhi Kulsibu hekta makoina yon thongna bhona ba anti social oigra haijan ba makoigi apik pa wakhalama makoina resolution namfuda makoi mioi kharana
पास तौखिबा मदुगी अगेंस्ट मखोइदु यानिंगदे हाइबगी ngasi मिफम अछि अखोइ पांगथोकसबनी अतुबा मतमगी मनुंगदा कैराउ मार्केटिंग gi ओइबा स्पोर्ट अमा पांगथोकनबा होनबा लोइनना मदुगी स्पॉन्सरना डेमोक्रेटिक प्रोसेसिंग कमिटी DPC gi कैराउ मार्केटिंग न ओहेनबा हाइना सु ngasi gi तिलबा मियामना मोड अमा तो ओइन पास तौमिनखि GP Women College के Department of Education के Associate Professor Dr. T.S. Asa Sinhana International Award for Women Icon Lisingani Kun Piduna Ikai Khumnab Utkhre Award asi Nahan Tribunanthapuram gi Irankulamda Laiba ST Joseph College of Teachers Education for Women da Pangthokpa Thauram Amada Pirakhibani T.S. Asa Sinhana Education gi lamda lauriba thaudang singbu sakhangbu utladuna award asi khusinarakhibani award asida citation memento soul amadi case award su yauri amukasu break amatanga lauzari Nauka Hearing Aid Center Kumja listing ama chapan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ina lereklaba Nauka gi info center ma hangjare TV ma phone gi konjel loinana nil khongum fam na tabang ngam da gi awab mayok na di bina al koding mag wabi rugano Nauka Hearing Aid Clinic tanga si maklenshin directuna completely invisible water resistant ama di rechargeable oida ba digital hearing aid hapiu tabang ngam gi pangal wala ba dom gi khang chana ba single power si tambio ai ko gi leifam di Nagamapal Main Road Phogoi Sangam Lekai near Community Hall mobile number na 6000954159 Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break ki matung taram nokchare madi makhata ba pausingda Kaksing District ki manung sanba Sandangkhong Social Welfare Youth Club na sinduna tarataruk suba annual sports meet lisingani kun ngarang hogdokre Manipur ki itihas ka sagon nariba wangu bajegi laifamdagi maira lauraga maira chukatuna sport meet ado hogdokhi Sport meet asigi saruk ama oina literary program kayasu yauna tongan ba makhalgi sanabagi makhal singda lamdamdugi sanaroi na athoy hen tanari Hindu ki chaurba kumhai holegi sharuk ama oina ngasi Peskarigi Thoram ngasi Palace Compound da laiba Sri Sri Govindaji Temple da pangthokre Manipur da laiba tongan ba holigi dol singna Peskarigi Thoram aduda saruk yakhi Hauzik amuk sanabagi pau phangbigani Amjuna Sinduna Sathariba Tararak Suba Journalist Sport Meet Lisingini Kungi ngasi Humni Chanba Numita Sanekhiba Indoor Game Singi Masana Singi Kanglupta TOMTV gi Santi Salamna Nupigi Naitom Sanaba Badminton Masana da gold medal lauba ngamkhibaga loinana ngasi ayuk fawbada TOMTV na gold medal ani lauba ngamkhre TOMTV ke Santi Salamna Masana adugi Kanglupta semi-final match da ISTB ge Rinabo set anida Maithiba piraba matungda final match da su ISTB ge
Rosi Malabasu set animakta yamna laksana taramanga taret amadi taramanga tarada maithiba piduna gold medal laukibani. Amaromda masana asigi nupagi kanglupta TOMTV gi deputy editor Premananda Mangsatabamna ahanba round the Impact TV gi zonbu maithiba piduna quarter final changlakhi. Semi final match da ISTV gi Ajit ka sanakhiba match da maithi hoki. Masana aduda Media Unified ki Bormanina gold medal laukre. Thasigi tara nithoi degi tara manga faubada Assam gi Sivsagarda Assam na yumbu oiduna pangthokadoriba Taruglak Suba Northeast Kung Fu and Kickboxing Championship lisingani kunda saruk yagadaba Manipur gi team ngasi Imphal thadokre. Imphal gi awang BOC da Manipur gi tonganba mafam singdagi lakpa sanaroi amadi official sing pullaba matungda Imphal Urban Cooperative Bank Wangkai branch ki branch manager su oiriba Kung Fu and Kickboxing gi Black Belt 5th Dan Longjam Suranjoy Singhana Manipur gi team adu lamthaki. Manipur Arabic Association Secretary Tingom Roshan Singha Global International Martial Arts Federation President NGZ Kuman Chasu lamthaba aduda sarkyaki. Championship asigi damak Manipur gi team asita sanaroi nupa nupi punna nifuga nithoi na sarukyari. Manipur team asigi team manager na TH Norendro, team coach na N Bizen Amadi A Pintu Debini. Loinana All India Kung Fu Federation ki General Secretary Dr. Heitz Roman Singhasu official oina sarukyari. Team coach N Bizen na Manipur da nong na horak liba sanaroi singna national thakta yauna sanabang amnaba pandam da championship asida hana saruk yahan bani haiki. Imphal Urban Cooperative Bank Wangkai branch ki branch manager L Suranjoyna Manipur asi malemne sports ki powerhouse ni hainariba asi haurak liba sanaroi singna hen mayak singhalagani haiki. Numit nini supna satharakpa yausang kumai ngasi nimidang loisilagani folk dance folk isai art competition sairing saidinaba indigenous ki game kayana mapungoi na sathariba yausang kumai aduda Assam gi mafam kayadagi sanaroi sing kayana saruk yari thauram madugi saruk ama oina All Manipur JB Association amasung Thangta Association na perform tawdana program sing utuna miyam gi pukning chingsinki ngasi numidangi loisinbagi Thauramda arm wrestling amasung ningthibi maitai chanu lisingani kun changdamnaba pangthokadori. Thaurambaduda saknairaba Manipur film industry gi actor Gokul Athokpam saruk yagadori. Sahi khudingi leptana pangthorakpa yausang sports ki thauram ngasidagi hauduna tentha makha laikai youth development organization na haudokre. Haudokpagi Thoramaduda Tentha Kunauda Laiba YDA Club Dagi Senglaba Maira Lauduna Club Anina Sanglaba Mari Jason Hanba Ngamkre Loinana TMYDO gi volunteer singna wasak laumina kibaga loinana haudoki. Ngasigi Thoramaduda Athoiba Mitunglen gi warolda Lamyanba group of companies ki CM Disu Oiriba Laimuzam Pratap Singhana Hai, Matamgi Matungina, Honglakliba Mawongda, Sanaba Romda Mai Unsilaktuna, Manipur Si Sport ki powerhouse ni, Hainariba, Magun Asi, Manghandana Honasi, Haiki. Loisilakpada Moreba Pau Amukhana Pizari. Supna tagi seat amakak lairiba Rajya Sabha gi member khanabagi ticket pinaba hotnabada start BJP manung da chauna nakpak tanare. Coronavirus pu kiduna Indo Myanmar gi ngamkhai oriba more gate number 1 and 2 thingkrai lalon itik thabak kum lep krai. COVID-19 na ngasi nungthil phawbada malemgi oina mioi lising mari hena hatkre laisat asina naraba mioi lising nipu humdoi henbagi maraibak tambangamdri amadi MC Maricom
टोक्यो ओलंपिक की क्वालिफाइड ओइख्रे मालेमदा बॉक्सिंग मसानदा अनौब पुवारी सेमनबा पोरम यात्पा हौख्रे हौजिकी टाइम्स ऑफ मणिपुर ने पिजब नुंथिल के पाव मतंग से लोइसिनजरे अहेन पाव ग लोइनना नुमिदांगी पुंग मापल दमुक फंगबिगनी